Manipur tangdu LEITABA PHIVAM ATHUBADA HANJILHANNABA LEIBAK ASIGI state KHUDINGMAKTA LEIBA All India TANZEEM-E-INSAAF AITI gi unit KHUDINGMAKNA Democratic Oiba Khongjang Changshinnaba Warep Loukhre Telangana gi Mahabubnagar da LEIBA Subham Convention Hall da hokiba tang manga dagi ngasi fauba chathagadaba All India TANZEEM-E-INSAAF AITI gi National Council gi mifam amana Manipur da hauzik oriba PHIVAM gi matangda kupna khanaraba matung warep asi lokhibani mifam aduda saruk yakhiba AITI National Council gi National Secretary gi Thaupuriba Manipur da gi Muhammad Islauddin na hauzik oriba Manipur gi PHIVAM gi matangda pukhatpaga loinana lamdam asida mahausa gi tangdu LEITABA athubada hanjinnaba hotnabada pumnamakna saruk yabinaba memorandum amasu pisinki Tha Tara-Taret helaba Manipur ki irang ase national amade state leingakna laksinduna mahausa gi tangdu LEITABA PHIVAM da hanjilhanba ngamdaba adugi damak mifam aduna condemn tokhibaga loinana tongan ba warep marishu lokhi warep sing adudi India ki Prime Minister amade Union Home Minister na athubada Manipur da tangdu LEITABA PHIVAM hanjilhannaba print amade electronic media gi khuthangda akanba mongda taksinba Manipur da mahausa gi tangdu LEITABA PHIVAM hanjilhanggadabani haiba demanda state singda leiriba AITI gi unit khudingmakta Democratic Oiba Khongjang Changshinnaba mari leinaba singda taksinba Manipur fauduna chatliba national amade international highways sing logi wangmata gari singdagi tax lauriba se center amasung state government na matik chaba thabak lokhatuna athubada lephanba amade hiram amatada Manipur ki integrity thugaiba yaroi state asigi integrity ngaknabagi damak center lengakna mathau taba thabak thoram sing athubada lokhatgadabani haiba warep sing asini